Russia gi force na Donbas region da offensive chatharakpadagi Akanba Maongda Khut Thoknari. Russia amadi Ukraine gi force na Eastern Donbas region gi front line da Akanba Maongda Khut Thoknabagi thawong sing chathari haina official report amagi matungin na phongdokle. Ningthauka numit ki athengba matamda Russian force na nahongna na offensive adu chatharakibane. Russia na di target Lising Amarom Henbada attack Toukhi Hairi. Handaki numit kharani gi matam asida labib yauna city kaya amada Russia na missile kapsinduna attack chatharakle. Mariupol da leiba industrial complex amada Russia na sawatpa fighter singna landasina na bahonakhe. Mafam asida Ukraine gi lanmi amade civilian sing lairibani haire. Marak asida Ukraine gi lanmi singna Kharkiv ki awang thangba sarukta counter attack chathakibada mai pakle haire. Western Ukraine gi city Lviv ta oiragliba phibam amade khudong thiningai oire. Mafam asida refugee singna lainabagi damakta facility samngarom henna hangdokre. Hairiba facility sing adu da tungnaba phamung phirol amade hygiene product sing piri haire. Train amadi bus na chingbada miyamna free oina tongduna facility adu da satpa yahalle. Lviv ki area da internal gi oina lanjenabagi masing ase hengalakpana maram oiraga facility sing masing hengatpagi tangai phadaba lairibani haire. Ukraine gi awang thangba Chernihiv region da farm tawriba sing adu da Russian force na masing yamlaba landmine phumjinduna thamlambana maram oiraga khudong sadaba mayoknare. Reason asi chawbaga loinana yaknava Russia gi lanmi singna sangsilakli haina regional military head oiriba Baya says lap na phongdokle hauzik mafam aduda farmer singna labukta mahi marong Henbada ayaba pikhidre. Emergency gi service na thawong sing adu yengsille. Ukraine amadi Russia laiwa asina malem gi oina chana thangnaba kaithel asida achauba maru oiba thogdang lauribane laibak ani asina malem asida darkar oiba gehuge kunthra gi changde export tawribani haina US World Food Program gi maiketagi phongdokle. Ukraine laibak asi WFP gi oina sunflower oil khwaidagi supply tawribani haire marak asida Kharkiv ki mayor na phongdokibada Ukrainian gi forcing ase defend tawbane. Ukraine gi khwaidagi chawba ni suba city oiriba Kharkiv ta ngasi Russian forcing missile kapsinduna attack chatharakiba thogdokta miyoi ahum sire aduga taraga tarungna sokapan nangle haire Kharkiv ta ladiba Ukraine gi force na de makoina Russia gi lanmi singa Akanba Maongda lanthengnaga ne. Russia gi lanmi singa sina mafam asibu occupy tawba yahalloi. Russia na awang thangba maikaidagi sangsilaklaga offensive adu chathaba haurakhiba ne. Ukraine gi force na Russia gi lanmi singa dubu Akanba thingba piduna lanthengnare. Ukraine gi Donbas region gi awang thangba sidai oirapna laiba tauna mada Russian force na bomb top left na kapsilakli haire. Russia na Donbas region paisinabagi lan haukhre. Alexandria gi airfield da missile kaya kapsinkhre. Russian force na nongpok thangba Donbas region paisinabagi assault chathaba haukhre haina Ukraine gi president Volodymyr Zelensky na phongdokre. Video address amada Zelensky na makha taraduna Ukraine na ninghanaba leitana laibak asibu yaknabagi akanaring singba thawong singdagi ngakthokani haina su phongdokre. State na salaiba Ukraine form news agency na Zelensky gi warol paladuna hai Russia na Donbas ki lan haukhre haibasi hojik aikhoina haiba ngamme masigi damak makoina matam sangna sem saduna lakhe. Russian army pumbagi yamlaba saruk amana hojik offensive asida midyang thamle. Russian troop asi yamna thazilaglawasu aikhoina ninghanaba leitana makhoiga lanthengnaga ne. Moscow na ningthawkaba numit ki athengbada Ukraine gi city kaya da rocket amasung artillery attack sing chathaduna lan kansilhankhre. Hojik Donbas ki lan haure haina Zelensky na makha takhe Ukraine gi top security official Alexei Danilov na haiki madude Russia na lamdam maduge Ukrainian front line sing namhatlaga changsin na bahona re. Russia na ahanbada Ukraine gi maruoiba city kaya paisinba amade government sing thuba pamkhe tawigumbasung Akanba resistance mayok narakpadage Russia gi top defense official sing na operation adugi ahanba states ki maruoiba pandamdi phangba ngamle amasung hojik Russian forcing na capital gi akoibada leiba mafam singdage handorok le haina phongdokhe makoina Ukraine gi capital ki paisinbagi mahutta Russian lon ngangba Donbas region liberation tauna bahona baromda oina mijeng thamnanabagi thorang sing lauthokhe. Russia gi president Vladimir Putin na Ukraine gi lanadu laibak asibu denazify tawba amade demilitarize tauna bahona ba oina uhankhe Amaromda Ukraine amasung masibu sogatpa singnade Russia na satharagliba special operation adu kaihauruba tawdana Ukraine da attack tawrakpani haina phongdoktuna lakle. Ningthawkaba numit ki matam ayambada Russia na nongpok thangba saruk ayambada rocket amasung artillery attack sing chathakhe. Luhansk ki Crimea city da amasung Donetsk area da civilian nipan sikhe nongchup thangba labibta Russian forcing na chatharakiba air strike marida miyoi taret sikhi amasung atai taraga mathoina sogapan nangkhe mamangdadi Ukraine gi atai mafam singda
attack tawbagum nongsup thangba city asida Russian forcing-na akanba attack-sing chathakibani chairak asida Ukraine gi Kirovohrad region gi Alexandria-da laiba airfield amada Russia-na missile attack chatharakli haina Alexandria gi mayor Serhiy Kuzmenko-na phongdokre thogdok adugi matangda palladuna Kuzmenko-na haiki madude local matamda numidang pung 10 minute kunga taruk tabada Alexandria city da laiba airfield infrastructure amada missile strike chatharki amasung hauzik rescue operation chathari haire aroibada tabidi bapumnamakpu thagachare